Ngarang Noney district ki manung chanba mafam amada thokiba yamna laibak thiba thodok amada laikhidraba mahairoi nupi machasing oza amadi warden gi mingda nupi ngaktagi oiba sports complex ama saragani haina Andro Assembly constituency gi MLA Mla Shyamkumar na ngasi miyamda lauthokre thodok aduda laikhidraba Thambalno Higher Secondary School Yaripo ki mahairoi sing amadi oza gi thawai yaudraba hangsang sing Jenims ki moktagi makoina tamlamba School adumaktada puraktuna laikhidraba singi mafamda haikat laikat tamduna Andro SAG MLA Mla Shyamkumar Development Organization Andro Kendra amadi BJP Andro Mandal na sinduna ikai khumnaba utpa amadi awaba fongbagi thoram amba pangthokre thodok asi thamoi sokpa thodok singi manungda khwaidagi hena thamoi kaiba thodok amani haina MLA Mla Shyamkumar na fongdokhe magna makha tan hai harau harau nungai na koiba chatkhraga asumna laibak thikhiba asi mahaki thamoida khwaidagi pendaba ama ohauragani 21/12 kangom laroidaba numit ama oina lehauragani laikhidraba thawai sing asigi mingda nupi macha singkhaktagi oiba mafam asida achoba lam ama lauduna community hall gym yauba sports complex ama saragani New Year numita urep uyung tamduna miyamda sinaragani haina MLA na lauthoke magna hai thodok adu hek thokhibaga tengbang bikhiba mafam adugi khunja sing Bisnupur Police, Khopum Police, Tongan Bachingi Amadi, Tampaki Loop Sing, Maitei Pangalgi Mahairoi Loop Sing, CSO Sing, All Manipur Transport Drivers Union, Press Media Amadi Asokpa Sing, Puputharakpada, Chowna Mating Pangbikiba Ambulance Sing, Ras Medicity, RIMS, Advanced Hospital Amadi Tongan Bo Hospital Singi Puna Maki Mafam the Su Thagat Pafongdoki. Masida sunatana Prime Minister, Chief Minister, Health Minister, Cabinet Minister amadi MLA kiyana angamba thakta hotna bikiba adugi matik tawimal khangba uchari hainasu MLA Shyamkumar na fongdokhi School ama sakti thawai singa sina isogi mafamda inga chimna abugi kuyada abugi lekoda inga sapan laibu de sino aduga inga manu ya wabro ai komisongna ai amuta puchida ai awama kya thena ke dusumu waba so puchida thengadi aduna haiba 21/12 Kita akan digawa import complex sama kaya lagi mingga aina hai bedas da coba lama mama dan kita bisa hanapun coba mas sport complex multi-purpose hall sport complex hanapun sim game yang mungkin lagi mingga ai andro lagi MLA baina lagi mingga katakan ya juga cuma tambah ni mana kita dapat belakang da sagada cuma sini lagi hai agak Ngarangi tour aduda hagthengnana saruk yakiba school gi administrator Sanasam Kumar na mahairoi nupi macha singna tongkiba bus aduna makoina una kamdongna ching lambi dagi chenthakibano haibagi matangda thamoi sokna pawdamki Mamang 2020 dagi auraga hantak sida level hapaga hantak kaktang hawdokpa school name se koi gi founder kam managing director je koi honorable MLA na oiraga aikoi tariat amada sinabiraga aikoi chen chong laga hawdok chaba school ne ada ngarang se koi khobum village da study tour amakak biology department gi sillaga chachabane masita chatliba sida aikoi angang nupi masa kunthra ga tare nupa masa nifu maga angang hundra ga tare chatpane aduga aikoi gi stock panga khopum neromdai khara khak ngai sallaba tanja adu da tuibong village yoromdai gi tanja adu da gari si aina maningi gari da tongmane gari ani chatpane mamang da tongiba gari sida koi oza nupa aniga moi gari gi mi ahum mamaga nupa manga yauraga nupi masa kunthra tare siga koi gi warden kam super weba laigi da yaugi ba amaga adagi oza nupi ahum mamaga tongaga gari ji tong bane adu laibak thiba thogok si mafam sukang khangak duna aikoi ga moiga meter chama phana lamna na thau bunate mit mangi da una moigi gari ji lambi makharom ji da batlaung ta ha gi bane adu bai khoina gari dagi kummaga chongdaraga lambi ji aikoi gi mathok lom dagi sumaina koshalla ga laiba adu matakte ondagi ba gari ji makha gi lambi ji ta gi pura yungjal laga ta gre adu bai khoina gari dagi kumdaraga lerami ba jaga jingdugi mi jingduga tawraga kanba yaba kanna na khona bane adu laibak thiba tawdok tagi bodik hairiba makoi ngasi bawdu makoi mapal leigidre aduga hojiksu ICU da leiba angang khara dum yawi kayam makhata na kana toraka dum na haibu khang